Sinma Europe ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯦꯗꯚꯦꯟꯆꯔ ꯑꯦꯟ ꯒꯦꯝ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯣ ꯇꯥꯟꯊꯥꯅ ꯁꯨꯃꯥꯏꯅ ꯁꯤꯜꯂꯛꯄꯁꯤꯗꯤ ꯍꯔꯥꯎꯕ ꯐꯥꯎꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗꯒ ꯁꯨꯃꯥꯏꯅ ꯁꯤꯟꯕꯒꯤꯗꯃꯛꯇꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯑꯗꯣ ꯂꯥꯛꯑꯒ ꯀꯩ ꯍꯥꯏꯅꯤ 3Dꯗ ꯀꯥꯞꯄꯤꯗ꯭ꯔꯦ 2Dꯗ ꯀꯥꯞꯄꯤꯅ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯆꯥꯏꯗꯅ ꯑꯗꯨꯏ ꯈꯜꯂꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦ ꯑꯗꯨꯏꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯤꯔꯛꯄꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯇꯥꯟꯊꯥꯅ ꯁꯨꯃꯥꯏꯅ ꯁꯤꯜꯂꯛꯄꯗꯤ ꯌꯦꯡꯈꯤꯅꯤꯀꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯩ ꯅꯨꯡꯉꯥꯏꯕꯤ ꯃꯌꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯔꯤꯕ ꯑꯃꯗꯤ ꯑꯅꯧꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯄꯨꯝꯅꯃꯛꯄꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯌꯥꯝ ꯀꯩꯅꯣꯗꯁꯨ ꯈꯪꯕꯤꯔꯝꯃꯅꯤ ꯑꯩꯒꯤ ꯊꯝꯅꯦꯜꯗ ꯎꯕꯤꯔꯝꯃꯅꯤ ꯇꯥꯟꯊꯥꯅ ꯁꯤꯟꯕꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ 3Dꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯥꯎꯔꯤꯕ ꯏꯪꯂꯤꯁꯀꯤ ꯁꯤꯅꯦꯃꯥ ꯑꯃ ꯁꯨꯃꯥꯏꯅ ꯀꯥꯞꯄꯤꯕꯁꯦ ꯇꯥꯟꯊꯥꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯏꯁꯤꯁꯨ ꯔꯤꯂꯤꯁ ꯇꯧꯕ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯁꯨꯃꯥꯏꯅ ꯃꯨꯚꯤꯁꯦ ꯌꯦꯡꯕ ꯐꯪꯍꯟꯕꯤꯕꯁꯦ ꯁꯤꯁꯤꯅꯦ ꯌꯥꯝꯅ ꯍꯔꯥꯎꯔꯤꯁꯦ ꯌꯥꯝꯅ ꯄꯦꯟꯖꯔꯤꯁꯦ ꯑꯗꯨꯗ ꯉꯔꯥꯡ ꯌꯦꯡꯉꯨꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯁꯤꯅꯦꯃꯥꯁꯤꯒꯤ ꯃꯔꯝꯗ ꯔꯤꯂꯦꯇꯦഡ് ꯔꯤꯚ꯭ꯌꯨꯁ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯃꯌꯥꯝ ꯊꯥꯒꯠꯄ ꯊꯦꯡꯅꯖꯩ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯄꯦꯟꯗꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯉꯁꯤꯁꯦ ꯉꯁꯤꯒꯤ ꯄꯨꯡ 3ꯒꯤ ꯁꯣ ꯌꯦꯡꯕ ꯂꯣꯏꯔꯛꯄ ꯇꯥꯏꯃꯤꯡ ꯄꯨꯡ 6 ꯁ꯭ꯋꯥꯏꯗ ꯃꯌꯥꯝꯅ ꯌꯦꯡꯉꯨꯕꯗꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯅ ꯑꯩ ꯔꯤꯚ꯭ꯌꯨ ꯂꯧꯕ ꯆꯠꯆꯔꯨꯕꯅꯦ ꯁꯤꯗ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯉꯁꯤ ꯇꯥꯟꯊꯥꯅ ꯁꯤꯜꯂꯒ ꯀꯥꯞꯄ ꯑꯦꯚꯦꯟꯖꯔꯁ ꯑꯦꯟ ꯒꯦꯝ ꯑꯗꯨꯏ ꯐꯤꯂꯝꯗꯨꯒꯤ ꯔꯤꯚ꯭ꯌꯨ ꯂꯧꯒꯦꯅ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯃꯣꯏꯒꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 6ꯇ ꯂꯣꯏꯒꯗꯕ ꯁꯣꯗꯣ ꯑꯗꯨ ꯅꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯔꯤꯚ꯭ꯌꯨ ꯂꯧꯕ ꯍꯟꯅꯈ꯭ꯔꯦ ꯃꯤꯌꯥꯝꯕ ꯑꯗꯣ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯁꯣꯗꯤ ꯍꯧꯖꯤꯛ ꯀꯥꯞꯀꯗꯕꯒꯤ ꯃꯤ ꯆꯪꯅꯕ ꯍꯧꯗ ꯉꯥꯏꯔꯤ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯨ ꯌꯥꯎꯋꯤ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯗꯣ ꯃꯌꯥꯝ ꯀꯩꯅꯣꯒꯤ ꯇꯥꯟꯊꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯁꯣꯏꯕ ꯂꯩꯈꯤꯕ꯭ꯔꯥ ꯂꯩꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯌꯦꯡ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯗ ꯍꯌꯦꯡ ꯁꯣꯏꯗꯅ ꯌꯥꯎꯔꯛꯑꯅꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯔꯤꯄꯣꯔꯇꯔꯁꯤꯡꯅ ꯂꯥꯛꯑꯒ ꯔꯤꯄꯣꯔꯠ ꯂꯧꯈ꯭ꯔꯦꯅ ꯑꯗꯨꯃꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯇꯥꯟꯊꯥꯒꯤ ꯃꯤꯒ ꯊꯦꯡꯅꯖꯕꯗ ꯑꯗꯣ ꯑꯩꯗꯤ ꯇꯥꯟꯊꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯟꯕꯤꯕꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕ ꯇꯥꯟꯊꯥꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯍꯔꯥꯎꯕ ꯐꯥꯎꯋꯦ ꯑꯗꯨꯒ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯅ ꯈꯜꯂꯦ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯀꯨꯏꯅ ꯀꯥꯞꯄꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯅꯦꯃꯥ ꯌꯦꯡꯍꯟꯕ ꯐꯪꯕꯁꯦ ꯑꯗꯣ ꯄ꯭ꯔꯥꯏꯁꯇꯨꯒ ꯄꯤꯔꯤꯕ ꯄ꯭ꯔꯥꯏꯁꯇꯨꯒ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯒ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯃꯌꯥꯝ ꯀꯣꯏꯁꯟꯅꯦꯕꯜꯗꯤ ꯑꯣꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯁꯨꯡꯌꯦꯡꯕ ꯐꯪꯗꯕ ꯑꯃ ꯐꯪꯍꯟꯕꯤꯕꯒꯤꯗꯃꯛꯇꯗꯤ ꯔꯤꯚ꯭ꯌꯨꯁꯦ ꯑꯣꯏꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ ꯑꯗꯨ ꯔꯤꯚ꯭ꯌू ꯍꯥꯞꯆꯔꯒꯦ ꯁꯤꯅꯦꯃꯥ ꯌꯦꯡꯗꯣꯏꯔꯥ ꯌꯦꯡꯗꯣꯏꯅꯦ ꯀꯩ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯄꯨꯔ ꯂꯥꯛꯀꯦ ꯉꯁꯤꯒꯤ ꯁꯤꯅꯦꯃꯥꯁꯦ ꯑꯩ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯗꯤ ꯑꯃꯕꯨ ꯂꯩꯇ꯭ꯔꯦ ꯀꯩꯅꯣꯗ ꯉꯔꯥꯡ ꯔꯤꯚ꯭ꯌꯨ ꯄꯤꯔꯛꯄꯗꯣ ꯑꯗꯨꯗ 3D ꯇꯧꯅꯤ ꯍꯥꯏꯔ 2Dꯗ ꯀꯥꯞꯄꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯇꯥꯟꯊꯥꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯁꯤꯟꯕꯅꯦ ꯍꯥꯏꯕꯁꯤꯒꯤ ꯍꯔꯥꯎꯕꯗꯤ ꯐꯥꯎꯕ꯭ꯔꯣ ꯑꯍꯥꯟꯕꯗ ꯐꯥꯎꯔꯝꯃꯦ ꯑꯗꯣ ꯉꯔꯥꯡ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯐꯥꯁ ꯁꯣꯗꯒ ꯌꯦꯡꯖꯅꯤꯒ ꯂꯥꯛꯄ ꯍꯣꯞ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯣ ꯂꯥꯛꯑꯒ ꯀꯩ ꯍꯥꯏꯅꯤ 3Dꯗ ꯀꯥꯞꯄꯤꯗ꯭ꯔꯦ 2Dꯗ ꯀꯥꯞꯄꯤꯅ ꯀꯝꯄ꯭ꯂꯦꯟ ꯌꯥꯝ ꯆꯥꯏꯗꯅ ꯑꯗꯨꯏ ꯈꯜꯂꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯋꯦ ꯑꯗꯨꯏꯁꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯤꯔꯛꯄꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯃꯊꯪꯗꯁꯨ ꯑꯃꯨꯛ ꯇꯥꯟꯊꯥꯅ ꯁꯨꯃꯥꯏꯅ ꯁꯤꯜꯂꯛꯄꯗꯤ ꯌꯦꯡꯈꯤꯅꯤꯀꯣ ꯌꯦꯡꯕ ꯇꯥꯕꯅꯤ ꯀꯩꯅꯣ ꯑꯅꯧꯕ ꯃꯌꯥꯝ ꯄꯨꯔꯛꯏꯕꯅꯤꯅ ꯃꯣꯏꯅ ꯃꯌꯥꯝꯒꯤ ꯄ꯭ꯔꯖꯥꯒꯤ ꯈꯟꯕꯤꯔꯒ ꯑꯗꯣ ꯅꯦꯛꯁ ꯇꯥꯏꯝꯗꯗꯤ 3Dꯒꯤ ꯍꯣꯞꯁꯦ ꯊꯝꯖꯒꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯊꯦꯡꯛꯌꯨ ꯑꯗꯨꯗꯤ ꯁꯤꯅꯦꯃꯥ ꯅꯨꯡꯉꯥꯏꯕꯤꯌꯣ ꯊꯦꯡꯛꯌꯨ ꯑꯧ ꯃꯥꯅꯦ ꯑꯗꯣ ꯁꯤꯅꯦꯃꯥ ꯌꯦꯡꯕꯤꯔꯨꯔꯕꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯦꯚꯦꯟꯖꯔ ꯑꯦꯟ ꯒꯦꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯨꯡꯉꯥꯏꯌꯦ ꯇꯥꯟꯊꯥꯅ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯕꯁꯦ ꯀꯩ ꯐꯥꯎꯕꯤꯒꯦ ꯃꯅꯤꯄꯨꯔꯗ ꯁꯨꯃꯥꯏꯅ ꯐ꯭ꯌꯨꯆꯔꯗꯁꯨ ꯁꯨꯃꯥꯏꯅ ꯁꯤꯟꯕꯁꯦ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯂꯥꯛꯄꯤꯒꯗ꯭ꯔꯥ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯑꯗꯨꯝ ꯁꯤꯟꯕ ꯑꯣꯏꯖꯅꯣꯅ ꯍꯥꯏꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯒ ꯇꯥꯟꯊꯥꯅ ꯁꯨꯃꯥꯏꯅ ꯄꯨꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯟꯊꯥꯅ ꯄꯨꯔꯛꯑꯝꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯒꯦꯗꯔ ꯇꯧꯗꯅ ꯌꯦꯡꯉꯤꯁꯦ ꯑꯣꯀꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯃꯦꯟ ꯄꯤꯕꯤꯗ ꯑꯣꯀꯦ ꯊꯦꯡꯛꯌꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕꯁꯦ ꯀꯥꯟꯅꯗꯦ ꯑꯃꯔꯣꯝꯗ ꯅꯠꯇ꯭ꯔꯅꯦꯀꯣ ꯄꯨꯕꯤꯔꯛꯏꯁꯦ ꯌꯥꯝ ꯐꯔꯕꯅꯦ ꯑꯩꯈꯣꯏ ꯌꯦꯡꯕ ꯐꯪꯉꯤꯁꯦ 2Dꯕꯨ ꯑꯣꯏꯔꯣ 3Dꯕꯨ ꯑꯣꯏꯔꯣ 2Dꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯦꯟꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕ ꯑꯣꯀꯦ ꯁꯤꯅꯦꯃꯥ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯝ ꯐꯖꯅ ꯐꯪꯉꯦ ꯑꯣꯀꯦ ꯃꯤꯡ ꯑꯃꯇ ꯍꯥꯏꯕꯤꯌꯨꯅꯦ ꯔꯣꯁꯅꯤ ꯑꯩ ꯔꯕꯤꯅꯥ ꯇꯥꯍꯧꯗ꯭ꯔꯦ ꯔꯣꯁ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯊꯦꯡꯅꯕ ꯐꯤल्मꯕꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯐꯤल्मꯒꯤ ꯌꯦꯡꯅꯕ ꯇꯤꯀꯦꯠ ꯃꯃꯜꯁꯤꯒ ꯑꯩꯈꯣꯏꯗ ꯗꯤꯂꯤꯚꯔ ꯇꯧꯔꯤꯕ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯁꯔꯚꯤꯁꯁꯤꯒ ꯑꯅꯤꯁꯦ ꯍꯥꯏꯐꯦꯠ ꯆꯥꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯍꯥꯏꯕꯤꯅꯤꯡꯉꯦ ꯃꯃꯜꯗꯨꯗꯤ ꯀꯩ ꯍꯥꯏꯒꯗ꯭ꯔꯥ ꯆꯥꯅꯩ ꯍꯥꯏꯇꯥꯔꯦ ꯁꯤꯅꯦꯃꯥ ꯌꯦꯡꯕ ꯐꯪꯉꯤꯁꯤꯅ ꯍꯦꯟꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯃꯅꯤꯄꯨꯔꯗ ꯁꯤ ꯄꯨꯕꯤꯔꯛꯄ ꯍꯥꯏꯁꯦ ꯃꯃꯜꯁꯦ ꯀꯩ ꯍꯥꯏꯒꯦ
lupa jangga pibdo moi na 3D ni habagi pibi bane bo ada moi 3D live quality du ga ko ye bolai ja basina ado sana da bainin hai ado sana da bas smaina khangam ni na hei moi manipur da smaina hol jaba degi yam kano 3D ကပ်ပတဲ့ Government ni sai film forum ni sai hoi minus samira ga diam nungai ni na khal nungai kana comment pa sama sama ta mang dira yeng ge taw ne yeng ge taw ne ba nungai do ma bro kamai taw ge khang de expectation lai bra ba yam na di adum yam 3D ne ha ga 2D ne na taw ko ji dai upai di leite adu kau ram ni yeng tare ado Tantha na sai na silak pa ji harau bu phau ra Manipur da sai sin ba gi damak ta di nungai adu bu mayam ge creation do kai ha ba si di tang yeng urage hore nuai ti di comment do na po ko da adu oi taw mayam reviewing bire ado positive review bire negative ningba kai bu gisu review bire ado animak ke hani ai side te gi di animak lemok reasonable way na khale negative aina 3D yeng bala ga 3D oiramdre habase masana ningba kai ba tamne adoga price period do aina 3D gi paisa ni na khala pi himni na 2D phangagadi engon da betrayal amadi phobam di thwe adu orgasu mayam positive rom side ti enga mathang da soidana ba mathang da koi 3D ka pa ya hol 3D ka pa ya hol phajana equip to hol laina ba hena Tantha na oina Tantha rom side ti oina hotna raga ngamna ba oina best wishes pijage Tantha da su aduga yengbiru ba sinma adu yengbiru ba mayam su nungai te aina di interview review mayam gi face to face lo bungam ja hotre do nungai na traga nungai te pen da bale ga so dum haibiro Tantha gi kangu da su matung da soidana ba na traga Tantha na soira na tra soidira have so khabar da soidana khangani aduga khoi Manipur da whole things da 3D kapagi equipment things je taseng namok leitrabra leitragadi mari lene sing na 3D kapa ya whole thambi na ba daina for posu oisno na ai thamjage da mayam asi di mata asi da ai blog si do sinjage da si video ji makha da su comment adum pibiro ai gi weekly giveaway adum thamjagani ai channel sina mayam support tawdana adum leike ai gi weekly giveaway thamjagani aduga giveaway je Friday gi numita every Friday the upload to blog the winner do ai adu ju blog ya horok padana traga roi bidai hapsarake myam du ai channel abnaw gi channel hoi family gi myam pullaga hoi honaraga sum nungai bagi myam ga entertainment interaction do bagi to pasida myam na nusi bidana saina support to bi pira ko myam sam harau jai myam nungai jai myam leptana support to biro suggestion biro thank you so much Now the year ba. Now di ka to bi mas ko ni Ano